ꯂꯩꯁꯦꯝꯕꯤ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯃꯥꯒꯤ ꯃꯣꯟ ꯃꯌꯥꯗ ꯊꯝꯂꯤꯕ ꯐꯣꯟꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯨ ꯉꯥꯟꯕ ꯍꯧꯔꯛꯏ꯫ ꯃꯃꯤꯠ ꯈꯪꯁꯤꯡꯁꯤꯡꯗꯨꯅ ꯌꯦꯡꯂꯨꯕꯗ ꯕꯤꯛꯀꯤꯒꯤ ꯀꯣꯜ ꯂꯥꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯐꯣꯟꯗꯨ ꯑꯣꯛꯈꯠꯇꯨꯅ ꯊꯣꯡꯂꯣꯝꯗ ꯌꯦꯡꯉꯤ꯫ ꯉꯁꯥꯏꯗꯒꯤ ꯊꯤꯜꯂꯛꯂꯤꯕ ꯃꯈꯣꯜꯗꯨ ꯂꯦꯞꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯃꯈꯣꯜꯗꯨ ꯌꯥꯝ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯍꯜꯂꯣ, ꯗꯥ ꯕꯤꯛꯀꯤ?" ꯕꯤꯛꯀꯤ ꯌꯥꯝ ꯄꯥꯈꯠꯅ ꯊꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯀꯅꯨꯀꯣ, ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯂꯩꯁꯦꯝꯕꯤ ꯃꯁꯥ ꯊꯛꯀꯠꯂꯤ꯫ ꯑꯍꯤꯡꯗꯨꯗ ꯚꯥꯞ ꯃꯦꯟ ꯇꯥꯗꯅ ꯁꯦꯀꯦꯟ ꯈꯔꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯅ ꯃꯈꯣꯟꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯇꯞꯊꯗꯨꯅ ꯑꯃꯨꯛ ꯍꯪꯂꯨꯏ꯫ "ꯗꯥ, ꯅꯣꯏ ꯀꯗꯥꯏ ꯂꯩꯒꯦ?" "ꯄꯥꯃꯦꯜ ꯑꯩꯈꯣꯏ ꯑꯅꯤ ꯂꯩ, ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯅꯪꯒꯤ ꯀꯥꯒꯤ ꯊꯣꯡ ꯁꯨꯡꯍꯥꯡ ꯍꯥꯡꯒꯅꯨ꯫ ꯖꯦꯝꯁꯀꯤ ꯃꯤ ꯃꯥꯟꯕ ꯈꯔ ꯂꯝꯕꯤꯗ ꯊꯩꯅꯕꯅꯤ꯫ ꯑꯩꯈꯣꯏ ꯅꯪꯒꯤꯗ ꯂꯥꯛꯀꯦ ꯇꯧꯕꯒ ꯃꯈꯣꯏꯅ ꯆꯤꯡꯅꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯔꯣꯏ, ꯄꯥꯈꯠꯀꯅꯨ." ꯕꯤꯛꯀꯤꯗꯒꯤ ꯐꯣꯟꯗꯨ ꯂꯧꯔꯒ ꯄꯥꯃꯦꯜꯅ ꯑꯣꯏꯅ ꯄꯥꯈꯠꯇꯅꯕ ꯍꯥꯏꯔꯛꯏ꯫ "ꯂꯩꯁꯦꯝꯕꯤ, ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥ ꯆꯦꯜꯂꯨꯀꯣ꯫ ꯃꯣꯏꯅ ꯅꯉꯣꯟꯗ ꯐꯣꯔꯁ ꯇꯧꯔꯒ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯔꯁꯨ ꯍꯥꯡꯕ ꯌꯥꯗꯦ꯫ ꯃꯈꯣꯏ ꯂꯩꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛꯐꯥꯎ, ꯂꯥꯛꯑꯝꯅꯤ ꯂꯥꯛꯑꯝꯃꯣꯏ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ꯫ ꯆꯤꯡꯅꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ." ꯂꯩꯁꯦꯝꯕꯤ ꯐꯃꯨꯡ ꯀꯥꯈꯠꯂꯤ꯫ ꯊꯣꯡꯂꯣꯝꯗ ꯃꯃꯤꯠꯇꯨ ꯀꯨꯞꯇꯅ ꯌꯦꯡꯂꯒ "ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯕꯁꯦ ꯇꯥꯕꯁꯨ ꯃꯥꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯒꯤ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯔꯛꯇ꯭ꯔꯦ꯫ ꯐꯔꯦ, ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨ, ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯂꯩ." ꯂꯩꯁꯦꯝꯕꯤ ꯃꯄꯥꯟꯗ ꯃꯤ ꯂꯩꯔꯝꯃꯁꯨ ꯇꯥꯔꯁꯨꯅꯨ ꯃꯇꯥꯒꯨꯝ ꯃꯈꯣꯟꯗꯨ ꯀꯟꯇꯛꯅ ꯍꯥꯏꯔꯛꯏ꯫ "ꯍꯧꯖꯤꯛ ꯂꯥꯕ ꯂꯝꯕꯤꯗ ꯂꯩ ꯍꯥꯏꯔꯣ?" ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯑꯃꯨꯛꯁꯨ ꯀꯤꯗꯨꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ꯫ ꯐꯣꯟꯗꯨꯗꯤ ꯊꯝꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯏꯕ ꯁꯥꯔꯤ꯫ ꯊꯣꯡꯗꯨꯒꯤ ꯑꯍꯣꯕꯗꯒꯤ ꯂꯨꯝꯗꯨꯅ ꯌꯦꯡꯂꯕ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯊꯨꯅ ꯁꯥꯏꯟ ꯑꯃ ꯇꯧꯔꯛꯏ ꯃꯥꯒꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯗ꯫ ꯃꯌꯥꯝꯗꯨ ꯃꯈꯣꯡꯗꯨ ꯃꯅꯤꯡꯗ ꯇꯞꯅ ꯇꯞꯅ ꯍꯜꯂꯒ ꯃꯐꯝꯗꯨꯗ ꯅꯥꯊꯩꯔꯛꯂꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ꯫ "ꯈꯔꯗꯤ ꯂꯨꯅ ꯊꯣꯛꯇꯧꯔꯤ꯫ ꯑꯁꯤ ꯅꯨꯄꯤꯁꯤ ꯑꯅꯝ ꯌꯥꯝ ꯀꯜꯂꯤꯅꯦ." ꯊꯧꯕꯅ "ꯌꯥꯔꯦ, ꯉꯁꯤ ꯄ꯭ꯂꯥꯟꯁꯦ ꯀꯥꯏꯔꯁꯨ ꯃꯊꯪ ꯃꯌꯥꯝ ꯂꯩꯔꯤꯅ꯫ ꯃꯥꯒꯤ ꯇꯪ ꯇꯥꯕ ꯃꯐꯝ ꯑꯃꯗꯤ ꯈꯪꯂꯛꯂꯤꯗꯅ꯫ ꯉꯥꯏꯈꯣꯗ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯐꯝ ꯈꯪꯂꯦ ꯍꯥꯏꯅ ꯍꯔꯥꯎꯅ ꯂꯥꯛꯑꯁꯨ ꯄꯥꯃꯦꯜꯁꯨ ꯌꯥꯝ ꯁꯤꯡꯕ ꯃꯤꯅꯤ꯫ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯁꯣꯏꯗꯅꯃꯛ ꯍꯣꯡꯈꯤꯅꯤ." ꯊꯧꯕ ꯃꯀꯣꯛꯇꯨ ꯅꯣꯝꯗꯨꯅ "ꯆꯨꯝꯃꯤꯗꯨꯁꯨ꯫ ꯐꯔꯦ, ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯩꯁꯦꯝꯕꯤꯒꯤ ꯁ꯭ꯄꯥꯏ ꯑꯣꯏꯅ ꯂꯩꯔꯣ꯫ ꯃꯈꯣꯏꯅ ꯀꯗꯥꯏꯗ ꯆꯠꯂꯤ, ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯑꯅꯤꯅ ꯀꯨꯞꯅ ꯁꯦꯟꯅꯔꯣ." ꯅꯨꯄꯥ ꯑꯅꯤꯗꯨ ꯄꯨꯟꯅ ꯃꯥꯟꯅꯅ "ꯍꯣꯏ." ꯑꯁꯨꯝꯅ ꯄꯥꯃꯦꯜ ꯂꯥꯛꯄꯗꯒꯤ ꯃꯐꯝꯗꯨ ꯀꯅꯥꯝꯇ ꯂꯩꯕꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤ꯫ ꯂꯩꯁꯦꯝꯕꯤ ꯈꯛ ꯅꯠꯇꯅ ꯉꯥꯏꯍꯥꯛ ꯁꯪꯕꯤꯔꯝꯂꯒ ꯂꯥꯛꯑꯔꯣꯏ ꯈꯪꯕ ꯀꯥꯟ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯇꯧꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗ ꯂꯩꯁꯦꯝꯕꯤꯕꯨ ꯂꯥꯞꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕ ꯄꯥꯝꯂꯝꯗꯦ꯫ ꯂꯩꯁꯦꯝꯕꯤꯒ ꯈꯔꯁꯨ ꯅꯛꯅꯕ ꯃꯐꯝ ꯑꯃꯗ ꯅꯨꯃꯤꯠꯇꯨ ꯂꯩꯔꯁꯤ ꯍꯥꯏꯕꯗꯩ ꯄꯥꯃꯦꯜꯒ ꯕꯤꯛꯀꯤꯒꯗꯨ ꯄꯥꯃꯦꯜꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝꯗꯨꯗ ꯆꯪꯉꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯅꯤꯗꯨ ꯄꯥꯛꯅ ꯇꯨꯝꯊꯗꯦ, ꯋꯥ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯁꯥꯟꯅꯩ꯫ "ꯊꯣꯔꯒꯤ ꯃꯈꯥ ꯇꯥꯕ ꯀꯔꯤꯁꯨ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ?" ꯕꯤꯛꯀꯤ ꯇꯞꯅ ꯈꯨꯝꯃꯛꯏ꯫ "ꯇꯨꯃꯤ ꯂꯩꯔꯤꯁꯦ ꯄ꯭ꯂꯥꯟ ꯑꯃ ꯌꯥꯠꯄꯒꯤꯅꯤ꯫ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯁꯣꯛꯇꯅꯕ ꯍꯣꯠꯅꯁꯤ, ꯅꯪꯁꯨ ꯁꯣꯛꯄ ꯌꯥꯗꯦ." ꯄꯥꯃꯦꯜ ꯃꯃꯥꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯤꯡꯁꯤꯡꯂꯨꯕꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯅ ꯆꯥꯛꯂꯤ꯫ ꯉꯁꯤ ꯊꯣꯔꯒꯤ ꯃꯈꯥꯗ ꯃꯥꯅ ꯊꯕꯛ ꯇꯧꯔꯤꯕꯁꯤ ꯑꯇꯩ ꯃꯔꯝ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯗꯤꯄꯦꯟ ꯇꯧꯗꯅꯕ ꯑꯃꯗꯤ ꯃꯁꯥꯗꯨ ꯏ ꯌꯪ ꯌꯪ ꯁꯥꯒꯠꯇꯨꯅ ꯁꯥ ꯑꯣꯏꯒꯦ ꯈꯟꯕꯅꯅꯤ꯫ ꯁꯥ ꯍꯥꯏꯕꯁꯤ ꯇꯣꯡꯉꯥꯜꯂꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯁꯥꯗꯣꯡ ꯐꯛꯇꯨꯅ ꯆꯥꯕ ꯁꯥ ꯃꯈꯜ ꯑꯃ, ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯃꯆꯥ ꯀꯥꯏꯅꯔꯕ ꯀꯩꯖꯥꯎ ꯀꯩꯔꯦꯜꯅ ꯃꯆꯥꯒꯤꯗꯃꯛ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯇꯨꯅ ꯑꯊꯧꯕ ꯁꯥ ꯑꯃ ꯑꯣꯏꯔꯛꯄ ꯑꯃ꯫ ꯑꯅꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯃꯔꯤ ꯇꯣꯡꯉꯥꯜꯂꯤ꯫ ꯄꯥꯃꯦꯜꯒꯤꯅ ꯃꯃꯥꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯃꯗꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯁꯅꯥꯇꯣꯝꯕꯤꯒ ꯀꯅꯥꯅ ꯍꯦꯟꯅ ꯅꯛꯅ ꯂꯣꯏꯅꯩ ꯈꯪꯗꯣꯛꯄꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯖꯦꯝꯁꯁꯤ ꯑꯃꯨꯛꯀꯁꯨ ꯃꯔꯤ ꯂꯩꯅꯔꯤ꯫ ꯅꯣꯡꯃ ꯃꯥꯅ ꯂꯝꯕꯤꯗ ꯎꯈꯤ, ꯁꯅꯥꯇꯣꯝꯕꯤꯒꯤ ꯒꯥꯔꯤꯒ ꯖꯦꯝꯁꯀꯤ ꯒꯥꯔꯤꯒ ꯊꯪꯅꯅ ꯊꯧꯊꯃꯤꯟꯅꯈꯤꯕ꯫ ꯆꯤꯡꯅꯐꯝ ꯊꯣꯛꯇ꯭ꯔꯥ, ꯅꯨꯃꯤꯠꯇꯨꯗꯩ
Ai mama misiam tawi. Ngasi aina kangkhong chain hengliba punsi ma oirisa. Mama gi tamuktani ko. Biki sunu ngai tane yengjare. Makutta pairiba churupto Pamel da lalaga. Miha kalthokra yengo. Pamel churupto lawraga paf amuktang chengi. Nangse aina ichen chena lere. Biki su atopa machaya masatuglaga chamkhattuna mundi yenglai. Sin hena nungai re daide. Pamel na aron ba thabak amada yawri tabada Biki yam toina Pamel ga punna bohotnaki. Mana khanbana lalaubo oiduna naharol changbagi bab oina khali. Pamel gi mapa punsibasu adumakni chingnariba. Biki lakpada Pamel ayamba mayumda leramde. Kaisu nattabada mayumda halaktaba mayumda thengna hanjilakba mayamduna punsiba yamna saure. Nisa charabra haina kayarak tuminga yengi. Thoina khudam changdam phangdrabada karinu tarumdoise haina ngakpana loikhre. Pamel ga thamoi masak khangna na tinajariba Biki da lona wa kaya insin ba horakle. Pamel na chatpa mafam khuding Biki bu inahanba yam kanna taksilakle mapana. Nongma Biki Pamel gi da ahinglei. Mana lekba chaba tawbase punsiba na thingdri. Nakan amaromda Sanatombi gi thamoi di khangdri. Punsiba gi mamangda aphaba gi maikhum oblibra. Thenjilaklaba kanda Pamel gi phol lakhibado Biki su tumsanabani na tare. Pamel phuk hagat kiduna mapanda thoklaga waridu sarai. Adudi yaroida. Mamangdagi ai sum yinglaga lakpuna tro. Hadaki sidi aina haiba mangdo. Yawdragadi ai tawba ngamloi. Karino be? Aingonda first tarokano. Thor. Aina ngamoi herade ngamoridabani. Mi amabu tarai na lusinbiya bro. Mapamatam tanjaminja haiba masulebani. Hausing na kaurina ai hekta lakadaba nate. Thordo Pamel yaraknaba yam kanna taksilakbaduda Pamel du sauribani. Ado nangna Pamel senpham sina kayano. Pamel nokmi. Khitang ba changoi ba mi halade reche khara chausi. Aduga kaisu nataba halagadi ai su dum yengbi da. Ado hairone matam letre. Mingonda sina khitoi ba natradi. Pamel mi usitana noklaga 1.5 lakhs. Thortu na haire. Okay, nang account da notification lakrengo haujibo. Asam na Pamel mapilo shilaga ka aduda koi chin basu Biki su loini yengi. Kaiduna ma jatoshina. Kaisu haidana tumina adum yenglaga lere. Pamel khangaudana magi mampak makhadudagi nongmai ama satoktuna paikibadu Biki na ubada pakhatpana loikre. Mapunsigi asumna nongmai asingba Biki di udribani. Magi marupse handak iol oli khalibase sina oiramledana haina khali. Pamel thuna magi baitu intholaga thangdokre. Biki su magi baitu na tapna inarei. Asuki matik mallaba akaiba building amagi mamangda gari du khangkre. Biki gari gi laitu muthatlaga Pamel ga kana jangmina ki haibado lone yengli. Mathanta amuksu khanjei. Gari gumba lalhauba mo oiragadi swaida mi marakda ifongphongna legadra. Aduga mana sida sangkribisina karige. Gari do building yaugadaba khara watliba mafamda khamduna thamlamlaga tapna changsilai. Maisu thande imam mami amamba dirsa manungduda Pamel sanariba kumaido yengningba tingaurabani. Somda Pamel mafamdu yaurukbaga nupa ama mamit mamai punsinduna lairambadu ubada noktuna yengi. Manaktana Thor amadi Thorgi kangu leptuna lairi. Ingit ama pirai hatlo haibagum. Pamel makuta globta thuna upsilaga nupadugi khudangdu pairaga lepkhatlhali. Pamel gi khusa mangada seriba yotki khudop singduga panana nupadugi mamaida bob thinjanki. Yamna akhaba khonjel amada makuta sign tawduna haire. E jongone noi thokro.
Thor nokmi makut khobidu light tobagi mongda utsilamduna mayamdo hauraga mapanda thokri. Biki tapna mayamgi makhol tari badumda jangsilaki. Pamel nupado otpa yaba ote. Masado lengba otpa ngamdre hairaba matamduda magi tungi sarukta yegliba thangdo satoraktuna nupadugi puksepda thumna thinjili. Nupado mayadagi I tap tana makhada haithakri. Pamelna mi hatpagi thaurangdo Biki na loina ure. Masado tu chungmana loikre. Magi marupdo aduk sathiba thabak ama tawduna leirambaduna ngakpa phawkre. Pamel globe to sasat lauthoklaga maikhet ama puthoklaga mai thadokre. Tawribado CC camera da mami loina taribani. Pamel di khangde adumna tarumgani haiba. Magi mathaudu loiraga kanna laurae. Oh, kana lege? Loire, asi kadang saya beno. Thorgi missing do camera tu thuna off tawraga globe amamam optuna chensilai. Madugi khudong chaba lauringai Biki tu thuna thang ama pairaga chensilaktuna Pamel hoige mamangda lepsilai. Noi tarisi kaino. Thor thuna khangning ninglakpada masak khangdaba nupa ma liptuna leirambatuda ingak-ngakna laurai. Oi, nang kanana? Sida kadawba laino? Pamel Biki oirambatuda ingak-ngakna haire. Bai, nang sida kadawba lakpuno? Mapamse nang nahinagadaba mapam nate. Chalo bai. Biki mapita na kapthorai. Masada karino ma ipun-pun kalakpagum yam wari. Pamel gidamak khanbada kibasu pokli. Mi amabu taray hadok luraga Pamel na tekta kaidana laini haibasimade ma thajaba pokte. Hena mi paijaduna. Bai, yam sase. Babada loina hairusi. Kaino nangna tori mayam sibo. Moina haiba wada nangna yari kaigino. Pamel wadu kainarakani khanduna Biki bu chingthoktuna nakan amada puthoktuna wari sai. Mana Thorgi makhada laikhiba makhoigi thabakseng loina tambadagi Biki su khangle. Kona thangda Pamel makhon nik tawduna hairai. Yamduda lainingba sungpokpokte. Kadaidano chakrasira khalakpa mikupta ikhongse hekta phaki. Paisa amata yaudana ai karamna chatkani. Aroiba upai mathirakpada ai Thorgida taki. Haji ai ki paisa marang kaina leiba horakle. Ai ki oiba tonganba yumama leiraga mamagi photo kolaga nungaina leikrane. Biki su kapi. Thajadaba ngaktani thokliba mayamsi. Handak marak imana nangoda kari ehenba thabak tawe. Pamel ningsing lobada sauningba poklei. Aigi mamagi photo na yumtuda leijabda kayam kaige. Mana mabuk phattaduna thiraga mamagi photo bu mai thadokpane. Kaigino atombi nupina asu phattrise. Moina mabuk chel Kaji fauzang thokpa ngamdrise kaigino ba. Biki Pamel na khangkon konchele. Pamel na khanglamgadaba awaba michaktu masu phaurabugum thokre. Pamel bu hena mabukning thaugatuna ichang thongna hairai. Aishu noigi sida leirani. Nangna chatpada aishu tum inaba yanaba. Aibu noige party sida join tawholo. Pamel nokmi Biki gi pambamda paijaraga Aina gadrona fight ai tabadi yaroi. Biki su nupa thokna khumai. Nupa ni kaino ngamna badawni. Asomna Thorgi makhada haina duna Pamel Biki animak thabak tawkhe. Nomagi gym sanaba fight ki training chatpa amade thangi lalong pumnamak suna tamsili. Asida nate makhal de. Nupa thokna tawba yaba thabak seng makhal suna tawi. Ningsing lubada nungsiba phaurai. Adungai I sagatkiba inkhalakkiba matamda asawbana phungatuna Thorgi makhada leirakkibadu. Ngasi Pamel hangakba wahangda noktuna. Sina hena nungairida. Khumkhiba sigum matamdudagi hauna Biki masadu wai kauba haikidrabani. Chap manai ngasi ngarang hayeng Biki oina asum leiradabani.
Pamilgi Biki Ngayhak anidu awa nungai wari sana na hangchit langduna ahingduda mapanda phamlambani. Pamel mathak tuda sumkoja chitpada henjadu phun metlaga mapanda phambadu ure. Asi hauju phabu tumdri malene mawaga wari sanari warane tawge ko masya. Yamna thuna message ama thajinge haina tawbaga henjagi status ama thagalakpadu hana changduna pai. Leisabi phaba haise chahi kayadagi chinge aduga nupi se yum sumpan pandana leibya de haiba ai leibra. Pamel nokmi status to the reply ma pisale. Khongkun mengun tana miga wangang na bayaraba wakaldu me juroiraba amade yumgi thabakta mateng pangba ngamlaba nupi dubu leisabi kawi. Aduga nupi de yum pandaya de haiba leite nang pandaya de hairade milei ko. Henja thuna message to send tawthoi jutjaba mata hairoi haiba khangi adu oisu asu yam hautab nu pasibu matudo ngana tumamani mana hingdalai sara leirise. Message to handabi sumlei heli su message thanari heli message to da noida jakoba nu padu de kamai tawkhrage noi hek mamangdani haidai yam phare nangi mateng panghaning mamatamda adum panghalo phasu phaba male. Heli de icham na haijabani henja gide lanjin basi reserve laikhrabani adubu nupi anedo tarak leramni khallaga ikoi jadana hairakpa wani. Henja tande mandi reply pi nupi thiba nupane kai pito onthoina kidre nupi thiedi nang kamai khangiba khangdana ni haise aikoi sida leiragabu aina kamai khangloidunu. Heli nokmi adu oiragana lanjin baga khok hek chelarusiro. Henja machin pairaga nangadu hainumi ai kai haraga. Pamel message amaga amuk thajilai migi message pathoga handabase phattabani ko. Henja heli dagi tholaklaga Pamel gi chate jangaga sat reply pikhi nupi thirade khara ngana tumo nachal nachini khalo kai kandabada mina nukna dawba uhatoganu. Pamel khangprek he khangi kaino suro nupi thibaibo kaide nupi no krek chubi oi mathakta leirido awangbada leiramnina aina uramaroi sinine. Message to tha kai thadokraga mathanta machin chiksinjai kari noisibo aina yam jealous ka bai mongda thaukhrise kaino. Message to delete tawge tawbaga Pamel na hana thajilakpana hankre sukhang khangdana chinna mapalina nganglinine hai thengna tunganu chong mapanda thengna leganu matam phatrakanchida ai phamung re hipiye nang panabi haide. Pamel noktuna mi usitana nokpage emoji ma hablaga mapanda phamido irai leina uri mathakta mukta yengone khana lege yengo. Henja tapni yengkhalakpada Pamel do mathakta gi mangonda yenglaga leirambadуда pungang ngai nungdang thinga kanchida nangdi mathaktu do kaidoriba angau sadana chungdabi sanage torira. Message oibai dong hairabani asingbada de asumna go wangang kadaba nupi na tekhallaga Pamel no e bikini nakandagi yenglaga chamamna na leiri ngaru jalosina panglok ta gonokdana thok e kauthagini ko. Pamel tapna phone to the on chili jeje de khamai dorage nana to neng sin bi ko pungke dagot ke. Henja icham na khomi hana de ngalami hauji ti thengre thabak atopa chetrabage nana hoi tuition nongthil doina on thoklena kaigino thengna hogale de chana pungke da chari badu de thenge so jaksu thengabanina thengna dum chare breakfast di chare jakta samjin khre. Pamel pisum inkatpagi emoji ma hablaga breakfast de nungtigi chagadoni yamba yamdaba nungdang gi chaktolaga tumki basina ayuk thaugalani maraksida chakhausida kaimta thajandabidane tummaga leirudoise aduda chak ngairini haina amuk ngairade brain du de kem sokane. Breakfast khajik jabasina brain da kayamuk yamna kanaba pi haisa khangdri hayengdagi thengna su thengna jawko
चे सुने हाइसे होय होइनदे अइना हाइसे ताउ युम थंगना लेमिनबा ngakdane asoi ngam yaudana hingminase होय अमुक सोय हाइरकपदुदा पामेल लक्ना बै कै बै तौन हाइरई होय होय सुम हाइलेरिसे कैनोम हाइराग्या के हाइदुबा पामेल नोक्तुना थमोइदा पांदबो वा हाइरगे को